ꯀꯔꯤꯝꯇ ꯍꯣꯠꯅꯕꯤꯕ ꯉꯝꯒꯗꯕ ꯃꯤꯗꯣ ꯊꯥꯖꯒꯅꯤ ꯍꯣꯠꯅꯕꯤꯕ ꯉꯝꯃꯣꯏꯗꯕ ꯃꯤ ꯑꯣꯏꯔꯗꯤ ꯊꯥꯗꯕꯒꯤ ꯀꯔꯤ ꯀꯥꯟꯅꯅꯤ ꯍꯣꯠꯅꯕꯤꯕ ꯉꯝꯒꯗꯕ ꯃꯤꯁꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯁꯤꯗ ꯌꯥꯎꯔꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯑꯕꯣꯛꯁꯨ ꯃꯣꯔꯦꯗꯒꯤꯔꯣ ꯃꯥꯅꯤ ꯑꯣ ꯃꯣꯔꯦ ꯋꯥꯠ ꯅꯝꯕꯔ ꯀꯌꯥꯗꯩꯅꯣ 9 9 ꯑꯣ ꯍꯌꯦꯡ ꯚꯣꯠ ꯊꯥꯗꯕꯤꯗꯣꯏꯔോ ꯊꯥꯗꯅꯤ ꯀꯅꯥꯗ ꯊꯥꯗꯕꯤꯗꯣꯏꯅꯣ ꯑꯩꯅ ꯑꯄꯥꯝꯕꯗ ꯑꯄꯥꯝꯕꯗꯤ ꯌꯥꯎꯔꯕ꯭ꯔꯣ ꯌꯥꯎ ꯑꯄꯥꯝꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯏꯟꯃꯦꯠꯁꯤꯡꯁꯤꯒꯤ ꯑꯋꯥꯕꯁꯦ ꯀꯗꯥꯏ ꯐꯥꯎꯗ ꯀꯣꯛꯍꯟꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯊꯝꯕꯤꯔꯝꯒꯦ ꯇꯧꯕꯇꯕꯨ ꯏꯁꯥꯅ ꯚꯣꯠ ꯊꯥꯗꯕꯤꯗꯣꯏꯁꯦ ꯍꯧꯖꯤꯛꯇꯤ ꯑꯋꯥꯕ ꯇꯥꯔꯤꯁꯤ ꯀꯣꯛꯍꯟꯕꯤꯔꯛꯄ ꯉꯝꯒꯅꯤꯅ ꯈꯜꯂ ꯊꯥꯗꯕꯤꯗꯣꯔꯤꯕ ꯏꯁꯨꯁꯤ ꯀꯣꯛꯍꯟꯕ ꯉꯝꯒꯅꯤꯅ ꯈꯜꯂꯒ ꯊꯥꯗꯕꯤꯗꯣꯔꯤꯕ ꯑꯣ ꯅꯠꯇ꯭ꯔꯒ ꯁꯥꯟꯇꯤ ꯄꯨꯔꯛꯑꯅꯦꯅ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯉꯝꯒꯅꯤꯅ ꯈꯜꯂꯒ ꯊꯥꯗꯕꯤꯗꯣ ꯀꯔꯤ ꯈꯨꯗꯣꯡꯄꯣꯛꯄꯤꯗ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡ ꯈꯛꯀꯤ ꯑꯣꯏꯅ ꯇꯧꯕ꯭ꯔꯥ ꯁꯤꯒꯤꯁꯤ ꯀꯃꯥꯏꯅ ꯇꯧꯕ ꯅꯠꯇꯦ ꯈꯪꯉꯕꯣꯛꯅꯦ ꯑꯗꯒꯤ ꯂꯝꯗꯤꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯅꯦ ꯑꯗꯒꯤ ꯀꯣꯗꯣꯡꯄꯣꯛꯄꯤꯅꯤ ꯆꯥꯎꯔꯥꯛꯅ ꯚꯣꯇꯔ ꯀꯌꯥꯃꯨꯛꯀꯤ ꯀꯩꯅꯣ ꯂꯩ ꯑꯦꯛꯖꯦꯛꯂꯤ 414 ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯏꯟꯅꯔꯒꯤ ꯆꯤꯡꯕ꯭ꯔꯥ ꯑꯥꯎꯇꯔꯒꯤ ꯆꯤꯡꯕ꯭ꯔꯥ ꯑꯥꯎꯇꯔ ꯉꯥꯛꯇꯅꯦꯕꯀꯣ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣꯝ ꯌꯦꯡꯕꯤꯔꯤꯕꯁꯤ ꯄꯤ ꯀꯦ ꯆꯦꯅꯦꯜ ꯄꯣꯇꯥꯃꯤꯅꯁꯤ ꯀꯝꯃ꯭ꯌꯨꯅꯤꯁꯤ ꯆꯦꯅꯦꯜꯁꯤꯅ ꯉꯁꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯌꯦꯡ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯏꯟꯅꯔ ꯑꯃꯗꯤ ꯑꯥꯎꯇꯔ ꯃꯅꯤꯄꯨꯔꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯏꯂꯦꯛꯁꯟ ꯑꯁꯤꯗ ꯃꯄꯨꯡ ꯑꯣꯏꯅ ꯍꯧꯖꯤꯛ ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯆꯠꯊꯔꯛꯏꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯇꯨꯅ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯅ ꯃꯈꯣꯏꯅ ꯍꯌꯦꯡꯁꯤ ꯃꯈꯣꯏꯒꯤ ꯚꯣꯇꯤꯡ ꯔꯥꯏꯠꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯄꯤꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯅꯤ ꯉꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯒ ꯎꯅꯖꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯧꯖꯒꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯚꯣꯠ ꯊꯥꯗꯒꯗꯕ ꯃꯐꯝꯁꯤꯡꯗꯣ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯗꯣ ꯆꯠꯂꯒ ꯌꯦꯡꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨꯝꯇꯪ ꯂꯧꯃꯤꯟꯅꯁꯤ ꯋꯥꯡꯖꯤꯡ ꯀꯣꯗꯣꯡꯄꯣꯛꯄꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯑꯍꯟꯁꯤꯡꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯒꯤ ꯃꯃꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯖꯩ ꯏꯃꯥ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯣ ꯏꯕꯦꯝ ꯕꯤꯁꯛ ꯂꯩꯐꯝ ꯀꯥꯏꯗꯩꯅꯣ ꯃꯣꯔꯦ ꯋꯥꯔꯗ ꯅꯝꯕꯔ 6 ꯃꯣꯔꯦ ꯋꯥꯔꯗ ꯅꯝꯕꯔ 6ꯇꯒꯤ ꯍꯌꯦꯡꯁꯤ ꯚꯣꯠꯅꯦꯀꯣ ꯚꯣꯠꯁꯤ ꯋꯥꯡꯖꯤꯡ ꯁꯤꯒꯤ ꯋꯥꯏꯒꯤ ꯀꯣꯂꯦꯖꯇ ꯊꯥꯗꯒꯅꯤ ꯍꯥꯏꯕ ꯑꯃꯗꯤ ꯑꯩꯈꯣꯏ ꯇꯥꯖꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯏꯁꯥꯁꯤ ꯚꯣꯠ ꯊꯥꯗꯕꯤꯒꯗꯧꯔꯤꯕ ꯑꯗꯨꯕꯨ ꯊꯥꯖꯒꯦꯅꯗꯤ ꯈꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏꯕꯨ ꯀꯔꯤꯝꯇ ꯍꯣꯠꯅꯕꯤꯕ ꯉꯝꯒꯗꯕ ꯃꯤꯗꯣ ꯊꯥꯖꯒꯅꯤ ꯍꯣꯠꯅꯕꯤꯕ ꯉꯝꯃꯣꯏꯗꯕ ꯃꯤ ꯑꯣꯏꯔꯗꯤ ꯊꯥꯗꯕꯒꯤ ꯀꯔꯤ ꯀꯥꯟꯅꯅꯤ ꯍꯣꯠꯅꯕꯤꯕ ꯉꯝꯒꯗꯕ ꯃꯤꯁꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯁꯤꯗ ꯌꯥꯎꯔꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯌꯥꯎꯔꯦ ꯍꯥꯏꯅꯗꯤ ꯈꯟꯖꯩ ꯑꯗꯨꯕꯨ ꯉꯝꯗꯣꯔꯤꯕ ꯉꯝꯃꯣꯏꯗꯣꯔꯤꯕ ꯑꯗꯨ ꯃꯌꯥꯝꯒꯤ ꯋꯥ ꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯈꯠꯂꯛꯏꯁꯦ ꯊꯥ ꯀꯌꯥ ꯁꯨꯔꯒꯦ ꯆꯍꯤ ꯐꯥꯖꯤꯜꯂꯛꯑꯦ ꯀꯩꯅꯣꯁꯨ ꯋꯥꯅ ꯂꯩꯔꯛꯏꯁꯦ ꯍꯋꯥꯏ ꯁꯔꯀꯥꯔ ꯄꯤꯕ ꯍꯋꯥꯏ ꯈꯔ ꯆꯥꯔꯒ ꯄꯨꯡꯂꯩ ꯂꯩꯁꯦ ꯌꯥꯝ ꯋꯥꯅ ꯈꯥꯡꯉꯦ ꯑꯩꯈꯣꯏꯁꯦ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯃꯁꯤ ꯈꯤꯇꯪ ꯆꯪꯍꯟꯕ ꯉꯝꯍꯟꯕꯤꯌꯣꯅ ꯑꯩꯈꯣꯏ ꯁꯔꯀꯥꯔꯗ ꯍꯥꯏꯖꯕꯅꯤ ꯁꯤꯗ ꯁꯨꯝ ꯂꯩꯔꯒ ꯁꯨꯄꯔꯐꯥꯏꯟ ꯈꯔꯒ ꯍꯋꯥꯏ ꯈꯔ ꯄꯤꯔꯛꯑꯒ ꯆꯥꯕꯗꯨꯅꯗꯤ ꯏꯆꯥ ꯏꯁꯨ ꯌꯥꯎꯔꯤꯕ ꯃꯌꯥꯝꯁꯤ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕꯁꯨ ꯉꯝꯗꯦ ꯑꯅꯥ ꯑꯌꯦꯛ ꯑꯃꯁꯨ ꯑꯩꯈꯣꯏ ꯆꯠꯄ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯕ ꯉꯝꯗꯦ ꯑꯩꯁꯨ ꯌꯥꯝ ꯋꯥꯅ ꯈꯥꯡꯉꯦ ꯑꯗꯨꯝ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯏꯔꯍꯟꯕꯗꯨꯗ ꯑꯃꯨꯛꯇꯪ ꯍꯟꯖꯟꯕꯤꯌꯣꯅ ꯑꯩꯈꯣꯏ ꯍꯥꯏꯖꯔꯤꯁꯤ ꯍꯌꯦꯡꯒꯤ ꯚꯣꯠ ꯊꯥꯗꯗꯣꯏꯁꯦ ꯁꯤꯗ ꯍꯌꯦꯡ ꯚꯣꯠ ꯊꯥꯗꯕꯤꯗꯣꯏꯁꯦ ꯏꯁꯥꯅ ꯚꯣꯠꯁꯤ ꯄꯤꯔꯀꯥꯟꯁꯤꯗ ꯊꯥꯒꯠꯀꯗꯧꯔꯤꯕ ꯃꯤꯁꯤꯡꯁꯦ ꯃꯤ ꯑꯃꯗꯤ ꯊꯥꯒꯠꯇꯧꯔꯦꯀꯣ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯒꯤ ꯑꯋꯥꯕꯁꯤ ꯀꯗꯥꯏꯐꯥꯎꯗ ꯀꯣꯛꯍꯟꯕ ꯉꯝꯕꯤꯒꯅꯤ ꯈꯟꯕꯤꯒꯦ ꯑꯗꯨ ꯃꯣꯏꯅ ꯉꯝꯍꯟꯕꯤꯒꯦ ꯍꯥꯏꯔ ꯉꯝꯍꯜꯂꯦ ꯑꯩꯈꯣꯏꯅꯗꯤ ꯑꯗꯨꯝ ꯃꯗꯨ ꯈꯪꯕ ꯉꯝꯗꯦ ꯑꯩꯈꯣꯏꯗꯤ ꯀꯣꯟꯕꯤꯌꯨ ꯁꯤ ꯇꯥꯏ ꯃꯣꯏꯅ ꯀꯣꯟꯕꯤꯒꯦ ꯍꯥꯏꯔ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯐꯥꯎꯗ ꯂꯩꯔꯤꯕꯁꯤꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯃꯇꯤꯛ ꯑꯋꯥꯕ ꯉꯥꯛꯇꯅꯤ ꯊꯦꯡꯅꯔꯤꯁꯤꯀꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯏꯔꯣ ꯀꯔꯤ ꯇꯧꯍꯟꯅꯤꯡꯕ ꯀꯔꯤ ꯂꯩꯒꯦ ꯍꯧꯖꯤꯛ ꯐꯥꯎꯕꯁꯤꯗ ꯑꯩꯈꯣꯏ ꯇꯧꯍꯟꯅꯤꯡꯕ ꯊꯣꯏꯗꯣꯛꯄ ꯑꯩꯈꯣꯏꯅ ꯍꯥꯏꯁꯤꯗꯤ ꯏꯔꯝꯗꯝꯗ ꯍꯜꯍꯟꯕꯤꯌꯨ ꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯁꯤ ꯌꯥꯝ ꯋꯥꯔꯦ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯕꯗ ꯁꯤꯗꯗꯤ ꯕꯤꯜꯗꯤꯡꯒ ꯂꯩꯕꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩ ꯍꯥꯏꯕ ꯋꯥꯍꯩꯗꯤ ꯑꯗꯨꯕꯨ ꯆꯥꯔꯨ ꯊꯛꯑꯁꯨ ꯑꯩꯒꯤ ꯌꯨꯝ ꯈꯥꯝꯄꯣꯡ ꯃꯆꯥꯗ ꯂꯩꯅꯤꯡꯉꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯁꯤꯡꯁꯦ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯗꯤ ꯌꯥꯎꯗꯦ ꯅꯨꯡꯉꯥꯏꯕꯁꯤ ꯌꯨꯝꯗ ꯅꯨꯡꯁꯤꯌꯦꯕ ꯏꯆꯥ ꯏꯁꯨ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯡꯁꯤꯗ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕꯁꯨ ꯉꯝꯗꯦ ꯁꯔꯀꯥꯔꯅ ꯃꯁꯤꯗꯒꯤ ꯆꯦꯡ ꯍꯋꯥꯏ ꯈꯔ ꯄꯤꯔꯛꯄꯗꯨꯅ ꯄꯪꯆꯥ ꯆꯥꯔ ꯄꯪꯂꯩ ꯂꯩꯕꯗꯤ ꯑꯣꯏꯕ ꯌꯥꯔꯛꯇꯦ ꯍꯥꯏꯕ ꯌꯨꯝꯗ ꯑꯝꯇꯪ ꯍꯟꯖꯤꯜꯍꯟꯕꯤꯌꯨꯅ ꯁꯤꯅꯤ ꯑꯩꯈꯣꯏ ꯍꯥꯏꯖꯔꯤꯁꯤ ꯑꯕꯣꯛ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯣ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯣ ꯑꯩꯅ ꯈꯔ ꯉꯥꯡꯕ ꯍꯩꯇꯕꯒ ꯍꯩꯅꯦ ꯃꯤꯡꯗꯨꯀꯣ ꯍꯥꯏꯕꯤꯌꯣꯁꯦ ꯑꯕꯣꯛ ꯁꯣꯔꯣꯖꯤꯅꯤ ꯃꯤꯡꯗꯨ ꯀꯔꯤ ꯍꯥꯏꯕꯅꯣ ꯁꯣꯔꯣꯖꯤꯅꯤ ꯁꯣꯔꯣꯖꯤꯅꯤ ꯑꯥꯎ ꯑꯕꯣꯛꯁꯨ ꯃꯣꯔꯦꯗꯒꯤꯔꯣ ꯃꯥꯅꯤ ꯑꯣ ꯃꯣꯔꯦ ꯋꯥꯔꯗ ꯅꯝꯕꯔ ꯀꯌꯥꯗꯩꯅꯣ 9 ꯑꯣ ꯍꯌꯦꯡ ꯚꯣꯠ ꯊꯥꯗꯕꯤꯗꯣꯏꯔോ ꯊꯥꯗꯅꯤ ꯀꯅꯥꯗ ꯊꯥꯗꯕꯤꯗꯣꯏꯅꯣ ꯑꯩꯅ ꯑꯄꯥꯝꯕꯗ ꯑꯄꯥꯝꯕꯗꯤ ꯌꯥꯎꯔꯕ꯭ꯔꯣ ꯌꯥꯎ ꯑꯄꯥꯝꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯏꯟꯃꯦꯠꯁꯤꯡꯁꯤꯒꯤ ꯑꯋꯥꯕꯁꯦ ꯀꯗꯥꯏ ꯐꯥꯎꯗ ꯀꯣꯛꯍꯟꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯊꯝꯕꯤꯔꯝꯒꯦ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯏꯁꯥꯒꯤ ꯌꯨꯝ ꯂꯩꯐꯝꯗꯨꯗ ꯆꯪꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯃꯤꯗꯨꯗ ꯚꯣꯠ ꯄꯤꯕ ꯇꯥꯔꯦ ꯉꯝꯒꯅꯤ ꯍꯥꯏꯕ ꯃꯤꯁꯤ ꯊꯣꯛꯄꯤꯔꯛꯑꯕ꯭ꯔꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛꯃꯛꯇꯤ ꯊꯣꯛꯂꯛꯇꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯜꯂꯒ
ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯕꯗꯣ ꯑꯗꯨꯗ ꯄꯤꯖꯔꯤꯒꯦ 오케이 오케이 ꯑꯗꯨꯗꯤ ꯁꯣꯏꯗꯅ ꯑꯃꯨꯛꯁꯨ ꯉꯝꯕ ꯑꯣꯏꯔꯁꯅꯨꯀꯣ ꯁꯣꯏꯗꯅ ꯊꯣꯛꯂꯛꯄꯁꯨ ꯑꯣꯏꯔꯁꯅꯨ ꯌꯥꯝ ꯋꯥꯅꯔꯦꯕꯀꯣ ꯀꯔꯤ ꯀꯔꯤꯗꯤ ꯊꯝꯕꯤꯅꯤꯡꯒꯦ ꯍꯧꯖꯤꯛꯁꯦ ꯑꯩ ꯑꯇꯩ ꯀꯩꯁꯨ ꯊꯝꯅꯤꯡꯗꯦ ꯑꯩ ꯌꯨꯝꯗ ꯑꯝꯇꯪ ꯂꯩꯕ ꯐꯪꯖꯕ ꯍꯥꯏꯕꯁꯤ ꯏꯁꯣꯔꯗ ꯊꯧꯅꯤꯔꯤ 오케이 오케이 ꯐꯔꯦ ꯐꯔꯦ ꯍꯥꯏꯕꯤꯌꯣꯕ ꯐꯝꯕꯤ 인맥 돈 내비브라 ꯑꯩ ꯁꯤꯗ ꯂꯩꯕ leibako leifamdi kaidagino ꯑꯩ ꯂꯝꯗꯤ ꯌꯥꯂꯥꯡꯀꯥꯏꯗꯩꯅꯤ ꯂꯝꯖꯤꯡꯗꯒꯤ ꯑꯣ inmate ꯑꯣꯏꯅ ꯂꯩꯕ ꯅꯠꯇꯕ꯭ꯔꯣ ꯑꯩ ꯁꯤꯗ ꯑꯣꯏꯅ ꯂꯩꯖꯕꯅꯤ ꯃꯣꯔꯦꯗꯩ ꯂꯥꯛꯄꯅꯤ ꯑꯣ ꯃꯣꯔꯦꯗ ꯍꯣꯏꯅꯦ ꯑꯗꯨꯅꯦ ꯃꯣꯔꯦ ꯋꯥꯠ ꯑꯃ ꯀꯌꯥꯗꯩꯅꯣ 107 오케이 ꯍꯌꯦꯡꯁꯤ ꯄꯣꯠ ꯊꯥꯗꯕꯤꯗꯣꯏꯔꯣ ꯀꯥꯕ ꯃꯤꯅ ꯊꯥꯗꯔꯦ ꯀꯥꯕ ꯃꯤꯁꯤ ꯈꯪꯕꯤꯔꯕ꯭ꯔꯣ ꯀꯅꯥ ꯈꯪꯗꯦ ꯑꯗꯨꯕꯨꯗꯤ ꯑꯃꯅ ꯑꯣꯏꯖꯕ ꯍꯥ ꯈꯪꯗꯦ ꯑꯗꯨ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯦ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯅꯤ ꯌꯥꯝ ꯋꯥꯅꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯨꯛ ꯌꯧꯅ ꯋꯥꯔꯕ ꯃꯇꯝꯁꯤꯗ ꯁꯨꯃꯥꯏꯅ ꯏꯂꯦꯛꯁꯟ ꯂꯥꯛꯄꯁꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯅꯨꯡꯉꯥꯏꯖꯩꯕ ꯑꯗꯨ ꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯏꯂꯦꯛꯁꯟꯁꯤꯅ ꯍꯧꯖꯤꯛ ꯂꯩꯕ inmate ꯑꯣꯏꯅ ꯂꯩꯕꯤꯔꯤꯕꯁꯤ ꯑꯋꯥꯕꯁꯤꯡꯁꯤ ꯀꯗꯥꯏꯐꯥꯎ ꯀꯣꯟꯕ ꯉꯝꯕꯤꯔꯛꯀꯅꯤ ꯊꯥꯖꯕ ꯊꯝꯕꯤꯒꯦ ꯑꯩ ꯃꯁꯤꯃꯛꯇꯤ ꯄꯥꯛ ꯍꯥꯏꯕ ꯉꯝꯗꯦ ꯑꯩ ꯏꯀꯥꯏꯕꯗ ꯍꯥꯏꯕꯗ ꯑꯩ ꯏꯆꯥ ꯏꯁꯨ ꯏꯃꯨꯡ ꯂꯣꯏꯅ ꯂꯩꯕ ꯍꯧꯖꯤꯛꯁꯨꯀꯣ ꯂꯣꯏꯅ ꯎꯅꯕꯤꯌꯨ ꯊꯦꯡꯅꯕꯤꯌꯨ ꯑꯩꯈꯣꯏ ꯚꯣꯇꯔ ꯂꯣꯏꯅ ꯉꯥꯛꯇꯅꯤ ꯚꯣꯇꯔ 9ꯅꯤ ꯂꯣꯏꯅ ꯂꯩꯔꯤ 12 ꯑꯗꯨ ꯂꯣꯏꯅ ꯑꯗꯨꯒ ꯑꯗꯥꯒ ꯍꯥꯏꯅꯕꯅꯦ ꯑꯗꯨ ꯌꯦꯡꯕꯤꯔꯒ ꯀꯩꯅꯣ ꯈꯪꯗꯦ ꯚꯣꯠ ꯊꯥꯗꯅꯕ ꯄꯩꯁꯥ ꯀꯥꯏꯗ ꯄꯤꯕꯤꯔꯝꯕ꯭ꯔꯣ ꯄꯤꯔꯝꯗꯦ ꯄꯥꯃꯣ ꯐꯔꯦ 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 ꯌꯥꯝꯕꯀꯣ ꯑꯩ ꯏꯁꯥꯃꯛ ꯗ꯭ꯔꯥꯏꯚꯔꯅꯦꯕꯀꯣ ꯍꯥꯎꯅ ꯍꯥꯠꯀꯦ ꯇꯧꯕꯗꯨꯒꯤ ꯁꯨꯝ ꯂꯥꯛꯄ ꯋꯥꯅꯤ ꯄꯨꯂꯞ ꯑꯩꯈꯣꯏ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ Masnam Prem Kumar. Masnam? Prem Kumar. Moredagiro? Mane More what number kya dena? 7. 7. Okay, mafam si lebirakpasi sahi phadore ko. Padre. Phadore. Ado sida thengna ba awan wai ke lebigi kan tambiyo. Sida lebigi awan ngai sidi kari harne di sina dum akoi kari yengin biri. Akoi kaya tare. Kari hadino. Adum chawa thakpa dum watana mone dum bibiri ai tar. Hayeng se inner Manipuri parliamentary constituency amadi outer Manipuri parliamentary constituency ani sige election se hayeng tare ko. Ado isagi di outer sing amadu male. Chinge outer sing akoi. Outer se ekoi ne lepadi yadi ko. Miti sing sina. Aduga tribal sing na tribal jinau sing na bot lep duine ekoi na thada duine. But do ekoi na voting right leba taraga su candidate ama oibagi khudong chabadi phangde sig matang da kare haibinige. Adu haning badi yameda ngasi bo moi kanam ta lakti hai tare ko. Lep ko do mi orjino ngarang khak la me la ko do moi hayeng ne hangchi ne kan la man ne. Adu moi kha donate to gar me khoi log ite. Khoi na pam de khoi donate pam de khoi iram dam ji da hanjalan biu. Paisa pi ge na la mero aja. Moi na sum donate oina ko. Okay okay. Khara tok jaram ge cha kari kaya tare khoi sa batak pak dang kan tong na bana do har me khoi nyam log ite ba. Haide khoi adu du pam da ba tare. Haide khoi na pam di iram du dam hanjan me du ne ba. Sida sum mayam khara pira khara chara leibji khoi pam da ba tare. Haide kaya ni ai isa leiriba misa loi anga mayam je more da di more ma charging di kaya tare. No modal ayuk tu lupa yakai cham madum khosa tawi ne ba. Adu dang sa gi yakai cham khosa tawi si di lupa am taw konte. Adu sa gi khoi kaya matam da khoi paisa du lupa am nei binate. Mara marak ta budi moi paisa yin ma khobo budi lai adu na khoi de maintain to bungam de ba. Adu pocha yon ma khara chali ju siju ngam banate ngam na ba khara channa re bi wa ne. Adu election gi matang gi de yam kai na haning dre. Kaino da akhoi yu wari be je kari dauri kamai thorino se lei je chongai je mafam kamai ta hori kai dauri nong tung ngasi bo lakte ai tar ngarang khak lam du di moi lep to re sira thada biu adu thada biu lak pane ba adu thada gar ga mai kai dog dino ba mun kari tor ka dino hai thada ra jikse koi outer Manipuri pala isana thada gadori ba koi gi keno sing se aside lebiri ba candidate sing gi masa khangbi ra bro. Ama khati ngarang lak na ama khati khange congress kem lam. Oh okay okay. Tai di khangte. Adu isa si vote che hayeng gi thada bidora kamai to bono. Madu de ina thada ni adu mai kanu de ina hai adu haibiro no bo isa gi lebiro adu di haidok pirano. But to isa na vote thada bidu se jikti awaba tare se kon berak pangam gani na khala thada bidori ba isu si kon ngam gani na khala ga thada bidori ba on natraga Shantipur ane na Shantipur pangam gani na khala thada bidori kari da karam wakan gi besam de lerong ni ta lei ado isa gi apam ba kene moina afaba nunga moina kanu
porakani kholakani habagidi ai thajaba angonda ayonadi leite ado tawtaba ai gi right to manghaningdabagi sum thadage labne mayam gi tawde adramnina thadage na khanbai wani ado ai apamba adum ai kanu da lejarije sijina adum ai khallaga dum thadajage si ai na adu da pame da pame abi adu di haibung ngamde okay thank you amno aji ma mi davio ngai jeremy sai nak ai ko jam lai ma ko leifam di one number 9 moren de muri one number 9 ado mafam si leibe si kyang pirage mafam je lai ba je ko ne more de kira ko de num de ado awan wai kamai to bige hoi amoram da di ngai hai ga tra wai hai ga tra le bam le te bane nu khang ga num de sin okay ado hojik si koi election si hayeng bangthok kadari ba ko election si soidan gi thada biram gadum simadi thadalani hene le biram ne atari ko ado hojik si hayeng lep kadari ba Ojuji lebi ba candidate sing je koina amadi thada doine ba ko candidate sing je masak khang ba yaw bira khangdri kana khang dri ba ado thada bidira thada de okay kana da thada bini hadi kariyan kongane adu de ai na pa ma da taw ta apa di le bira bra ha hoi lai ha ga da lai tai da pa ma da taw ta okay so ni namke thada biro apa masina maruina mana kathai phawda koina thagat biro matamda man hayeng elected person on sakra matong sida imagine singing a si wangding ko dong bopi da sahi ma phara phaw sida lariba awaba singse makoina kadai phaw pa mateng pang pa amadi kadai phaw da koi awaba singsi yumda dongmudi soina hajelak ngani habase makoina kadai phaw ngambi gane khanbi ge adu di khangdri ai su ningo dabio babio Isan gawe. jan muri degira muri wana ma kya de Wala masabi lagi. saben dege okay hojikse mafam sida leibase gi awan wai king thabiyo ne Humo di nung ada ni kaya hoy punya lagi bersama. ado yumna leibaga si leiba yumna di helani yumna henba leiba na te ko ado ji faw sida mafam si yorok bada thengna ki koi awab du kai lege Ham beri kempi kada yang wagi sabun. Ada gitu thokla ka sibai ke na nung mai maka ayu nung ala siyo. bot si hayeng bot se mayam thada nadri ko anjing thada nadorong ani ado okoi sing nangna bada koi awab si ko an bibung ngam mi de sim leire mo thada ra se ga haina bata ba Thada we have sita. thada ro have sita ya ko okay ado shadi karam candidate sing da thada mo phani na khanbi gi wakan da fawl ram ani Thada we na khalle. thada ro khalle ba kari gi no thada ro de ja Thada di wa ba hen gadra irang kan gadra ma. ya kan gi drana okay pare mafam asida khogi relief camp da leri be inmate singi makhogi hayeng se outer manipur parliament constituency sida inmate singi oiba election thadafam mafam dani hariba mafam asida inmate khogi relief camp mafam ahum ne hana tai khogi wani kodom bobi da leri ba amadi lamding higher secondary da leri ba amadi hangboki rice research center da leri ba inmate mafam adi relief camp mafam ahum sida thadagane na tai adubo mafam sida leri ba presiding officer sing manung lai bugum tawe adu karam phimam da leri habido aduga sida karam jaga singi inmate sing bot hada gada ge amadi kayam voter kayam na YK college lere sigi mafam sidani wangjing kodombo pida leiba reliquim inmate singi kugi hayeng se inaramadi outer animaki election misida mainly hojik wangjing kodombo pida leriba inmate singi bot hada famni hojik leribasi mafam ase sida mainly koi wangjing kodom bukida leriba inmate singi makoigi voting right pifam haidare hayengi inaramadi outer mafam sida thada duje ado hayeng mafam sida laga inmate singna kayam yamna bot thadari habdu so hayengi kano da mai koi uhanjarke ngasi ji aina lejeriba mafam ase YK college da lejeriba YK college ki mafam sida wangjing kodom bokbida leriba inmate singi mogi bot thadafam mafam duni lerise hariba mafam sida leriba kogi presiding officer gi makhada hayengi damakta loin arrange to basi loin mapung phanan dore hetare
ꯍꯥꯏꯔꯤꯕꯁꯤꯗ ꯑꯇꯣꯞꯄ ꯄꯣꯂꯤꯡꯁꯤꯡꯒꯗꯤ ꯈꯔ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯂꯩꯕꯅꯤꯅ ꯍꯥꯏꯗꯤ ꯏꯟꯃꯦꯠꯁꯤꯡꯒꯤꯅ ꯇꯣꯞ ꯇꯣꯞꯄ ꯃꯑꯣꯡ ꯑꯃꯗ ꯁꯦꯝꯕꯤꯕꯅꯤꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯄ꯭ꯔꯤꯁꯥꯏꯗꯤꯡ ꯑꯣꯐꯤꯁꯥꯔꯒ ꯑꯝꯇ ꯎꯅꯖꯕꯒꯤ ꯇꯥꯟꯖꯥ ꯂꯧꯖꯒꯦ ꯑꯍꯥꯟꯕ ꯁꯥꯔꯒꯤ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯁꯥꯔ मोहन ꯃꯣꯍꯦꯟ ꯑꯗꯨ ꯁꯥꯔ ꯃꯐꯝꯁꯤꯒꯤ ꯀꯩꯅꯣꯁꯤ ꯄ꯭ꯔꯤꯁꯥꯏꯗꯤꯡ ꯑꯣꯐꯤꯁꯥꯔꯅ ꯂꯥꯛꯄꯤꯕꯅꯤꯀꯣ ꯁꯥꯔ ꯃꯥꯅꯤ ꯑꯣꯀꯦ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯂꯩꯔꯤꯕ ꯑꯦꯔꯦꯟꯖꯁꯦ ꯍꯌꯦꯡꯒꯤꯗꯃꯛꯇ ꯀꯔꯤ ꯀꯔꯤ ꯀꯗꯥꯏ ꯐꯥꯎꯗ ꯃꯄꯨꯡ ꯐꯥꯅ ꯂꯧꯈꯠꯄꯤꯔꯒꯦ ꯁꯥꯔ ꯍꯧꯖꯤꯛꯁꯦ ꯃꯣꯏꯒꯤ ꯅꯨꯡꯉꯥꯏꯅꯅꯕ ꯁꯤꯜꯂꯤꯕꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯦꯛꯁꯤꯃꯝ ꯀꯩꯅꯣꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯅꯨꯡꯉꯥꯏꯅꯕꯗꯨ ꯁꯤꯟꯕ ꯂꯣꯏꯖꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯗ ꯑꯌꯥꯝꯕ ꯋꯥꯔꯗꯤꯡ ꯀꯣꯟꯊꯣꯡꯄꯣꯛꯄꯤꯗ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡ ꯈꯛꯀꯤ ꯑꯣꯏꯅ ꯇꯧꯕ꯭ꯔꯥ ꯁꯤꯒꯤꯁꯤ ꯀꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯋꯥꯡꯖꯤꯡ ꯀꯗꯝꯄꯣꯛꯄꯤ ꯂꯩꯔꯦ ꯍꯣꯏ. ꯑꯗꯒꯤ ꯑꯃꯅ ꯀꯩꯅꯣ ꯂꯝꯗꯤꯡ ꯍꯥꯏ ꯁ꯭ꯀꯨꯜꯅꯦ ꯑꯗꯒꯤ ꯔꯥꯏꯁ ꯔꯤꯁꯔꯁ ꯁꯦꯟꯇꯔꯒꯤ ꯍꯣꯏ ꯍꯣꯏ. ꯑꯍꯨꯝꯁꯦ ꯈꯥꯡꯉꯕꯣꯛꯅꯦ ꯑꯗꯒꯤ ꯂꯝꯗꯤꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯅꯦ ꯑꯗꯒꯤ ꯀꯗꯝꯄꯣꯛꯄꯤ ꯀꯣꯟꯊꯣꯡꯄꯣꯛꯄꯤꯅꯤ ꯆꯥꯎꯔꯥꯛꯅ ꯕꯣꯇꯔ ꯀꯌꯥꯃꯨꯛꯀꯤ ꯀꯩꯅꯣ ꯂꯩꯕ ꯑꯦꯛꯖꯦꯛꯂꯤ 414 ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯏꯟꯅꯔꯒꯤ ꯆꯤꯡꯕ꯭ꯔꯥ ꯑꯥꯎꯇꯔꯒꯤ ꯆꯤꯡꯕ꯭ꯔꯥ ꯑꯥꯎꯇꯔ ꯉꯥꯛꯇꯅꯦꯕꯀꯣ ꯑꯣꯀꯦ ꯑꯗꯨꯗꯤ ꯑꯌꯥꯝꯕ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯅꯁꯨ ꯍꯧꯖꯤꯛꯐꯥꯎꯗꯤ ꯑꯩꯈꯣꯏꯅ ꯂꯥꯛꯆꯕ ꯃꯇꯝꯗ ꯍꯧꯖꯤꯛꯁꯤ ꯑꯣꯜꯃꯣꯁ ꯄꯨꯡꯁꯦ ꯄꯨꯡ 3 ꯀꯣ ꯄꯨꯡ 3 ꯍꯦꯟꯖꯤꯜꯂꯦ ꯁꯤ ꯐꯥꯎꯕꯁꯤꯗ ꯁꯥꯔꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯑꯌꯥꯝꯕ ꯌꯥꯝ ꯃꯑꯣꯡ តាꯅ ꯐꯖꯅ ꯁꯦꯝꯕꯤꯕꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯅ ꯎꯖꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯨꯝ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕꯁꯨ ꯑꯣꯏꯕꯤꯔꯣ ꯁꯥꯔ ꯀꯣ ꯑꯗꯨꯒ ꯇꯨꯡ ꯀꯣꯏꯅ ꯍꯌꯦꯡꯒꯤ ꯏꯂꯦꯛꯁꯟꯁꯤꯗ ꯑꯗꯨꯃꯛ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯃꯌꯥꯝꯒꯤ ꯚꯣꯇꯤꯡ ꯔꯥꯏꯠ ꯄꯤꯗꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯂꯥꯛꯄꯤꯗꯣꯏꯁꯦ ꯁꯤꯁꯤꯗ ꯑꯩꯈꯣꯏ ꯑꯌꯦꯠ ꯑꯄꯟ ꯌꯥꯎꯗꯅ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯤꯟꯕ ꯉꯝꯕ ꯑꯣꯏꯕ ꯁꯥꯔ ꯚꯣꯇꯔꯁꯤꯡꯅ ꯃꯥꯏ ꯄꯥꯝꯕꯗꯣ ꯍꯣꯏ ꯍꯣꯏ ꯅꯤꯡꯇꯝꯅ ꯉꯝꯕ ꯑꯣꯏꯁꯅꯨ ꯍꯥꯏꯇꯥꯔꯦ Okay, thank you, sir. Thank you, sir.